Singju Festival 2022 Assam, Tripura amadi Bangladesh ki akhanaba singju gi stall sing amadi Singju danatana yelhongwe gi chinjak sing Khutsa haibagi potlam singsu phanghanjagani Festival asigi manung chana Miss Singju Queen Contest muna juvilakti Likol Kang Musical Night Blood Donation Camp Free Eye Care Camp Lakliba December 19 January 9 listing ani kulhumdoi fau Margin Polo Complex Hainangda Pakthok jagadoriba Singju Festival 2022 da Festival asida lebak miyamna nungsibiduna support tawbiyu pukning thawgatpiyu mapung fahanbiyu haina pawjenjari ilamdam chigi nat amati apunbagi saktam akhoi punna ngakminasi Imphal tudina akhanana puthok jaba thauram Imphal tudigi Saknairaba sing haina mingthon jaba thauram gi saruk ama oina ngasisu ahum suba episode ta puduna lakli class 9 khaktamak tamlibi nupi macha mahairoi amana hailai thaduna mai pakpagi lambida changsilaklibi nupi macha amagi mapau ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯡꯗꯣꯡꯕꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯝꯐꯥꯜ ꯇꯨꯗꯦꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯛꯇ ꯅꯠꯇꯅ ꯍꯩ ꯂꯩ ꯊꯥꯗꯨꯅ ꯍꯩ ꯂꯩꯒꯤ ꯆꯥꯔ ꯁꯦꯝꯕꯁꯤꯅ ꯍꯦꯟꯅ ꯃꯊꯧꯗꯥꯡ ꯑꯣꯏꯖꯔꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛꯈꯪꯅꯔꯛꯂꯤꯕ इचानुपी हाइजबतारे क्लास 9 खक्तमक तमलिबी अंबिका लाइश्रमगा उनजरगनी अदुगा महाक्का उनजरगा महाक्ना लंबी असिदा खोंग थांजिलक्पा मतमदा थेंगनखिबा अवा नुंगाइसिंग हाइजबतारे अदुगा चंगसेलक्लिबा लंबी असिदा महाक्ना थेंगनरिबा अवा नुंगाइसिंगी मरमदा करी करंबा पाउदम तंबिरकपगे हाइबदो अंबिका लाइश्रमगा उनजरगा खंगमिनसी ngaimiनसी अंबिका लाइश्रम इम्फाल ईस्ट डिस्ट्रिक्ट की हुइद्रोमदा ममा की मपामदा लेदुना हौजिक लमलाई हायर सेकेंडरी स्कूल दा क्लास 9 तमलिबिनी महाकना उजारा कया मरुम सेमदुना थाखरे तोंगान बा मफम सिंगदसु येंथोक्तुना एनवायरनमेंट बु कनबदा अचौब थौदांग लौदुना लागले अंबिका लाइश्रमना एनवायरनमेंट बु कन्ननबगिदमक लौरिबा थौदांग असिबु अहानबो ओइना अखोइना चाही अहुमगी ममांगदा अंबिकागा उनजदुना मियामदसु पाउदमजखिबा लेख्रे मतमदुदा महाकना सेमजबा उ चारासिंग मसक खंगदबसिंगना मांगहनबिरंबा होइदतबिरंबगी नुंगाइतबा थौदोक कया अमसु मायोकनखिबा लेख्रबनी मतमदुदगी हौना अंबिकाना लेप्तना चंगसिलक्पना ngасidi पुंगडोंगबमदा लेबा मीगी फार्म अमदा महाकना लई चारासिंग उ चारासिंग सेमजदुना माई पाकना मपुंग मरै फारबा लईसिंग योनबा हौरे ngасidi फजरबा मपुंग मरै फारबा अंबिकागी लईसिंग उ चारासिंग मणिपुरगी मफम सिनबा थुंगना खंगनरे मियामनसु यामना पामना लैबा लाकनरे मतंग असिदनी अंबिकाना मसागी लम मचेत अमतंग लैजरमलबदी लई चारा उ चारासिंग असि मसिंग यामना पुथोक्तुना मणिपुरगी मफम खुदिंगमक्ता सिन थुंगना यौहनबा ngamlamgani खलहौरी अदुमकु अंबिकागी मफमदा निंगमा थुंगबा हाइबदुदी ओइहौद्री अंबिका अखोइना ngasi lakjaribase अंबिकाना तौरिबा फार्म असे हाना ममांगदा अखोइना उनजखिबा अदुदा लेहौरिबा मवोंगदुगा ngasi लेरमिबा सिगा पुरा चेंजेस अमला अंबा हाइजबा तारेको अदो सिगी मरमदा सुनी अंबिकागा वारी सानाजगा दोइसे दा अखोइसे ममांगदासु लागा अंबिकागा उनजखरे मतमदुदा अंबिकागा उनखिबदुगा ngasi लेरमिबा फार्म सिगी फिबम सिदा उनबा सिगा अनि सिगी खेनबसे कमदौबी अंबिका नुंगाइरिब्रा हानासो हाना हाइबिरो अदुगा फार्म अनि सिगी खेनबसे मतमदुदा दे कोइ सुमाइना फार्म सिजु लैत्रिबको आइदे सुमाइना खन्दना कोतना तौबगा से तौद्रिबा अदुना मतमदुगी नुंगाइबगा हौजिकी नुंगाइबगा अनि सिगी मरमदा डिफरेंस हाइतारे खेनब हाइतारेको अदुसु हाइबि अइजे हानादी सुमाइन चारा सेमबजे युमदा अदुम कइमता खन्दबिदा पंगथंग थमगा हाइदी अरैबा लमदुदा तौरमबनेबको हजिकसिना सुम इंगम थासे
ꯎꯅꯥ ꯋꯥꯅꯥꯁꯨ ꯃꯥꯒꯤ ꯎꯟ ꯇꯥꯁꯟꯕꯁꯤꯅꯁꯨ ꯀꯪꯉꯤꯗꯅ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯒꯨꯝꯕ ꯆꯥꯔ ꯁꯦꯝꯃꯛꯄ ꯄꯥꯝꯕꯤ ꯃꯌꯥꯝ ꯆꯥꯔ ꯁꯦꯝꯃꯛꯄꯁꯦ ꯎꯟ ꯇꯥꯁꯜꯂꯒ ꯃꯌꯥꯝ ꯀꯪꯕ ꯁꯨꯃꯥꯏꯅ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯈꯤꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯡꯗꯣꯝꯕꯝ ꯖꯦꯠꯄꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯏꯔꯨꯡꯕꯝ ꯔꯕꯤꯆꯟꯗ꯭ꯔ ꯀꯀꯥꯁꯤꯅ ꯃꯥꯒꯤ ꯐꯥꯝꯗ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯍꯥꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯎꯔꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯪ ꯁꯤꯖꯤꯟꯅꯖꯔꯣ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯣ ꯁꯤꯗ ꯊꯝꯖꯔꯒ ꯅꯪꯅ ꯇꯧꯖꯔꯤꯗꯣ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯕꯣꯏꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯐꯥꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯆꯥꯔꯥ ꯁꯦꯝꯖꯔꯒ ꯇꯧꯖꯕꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯗꯅ ꯁꯦꯝꯃꯛꯄꯗꯒꯤ ꯄꯥꯝꯕꯤ ꯀꯪꯈꯤꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯆꯥꯔꯥ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯁꯤꯗ ꯍꯥꯟꯅ ꯀꯪꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯒ ꯁꯤꯗ ꯊꯝꯃꯛꯄꯗꯒꯤ ꯁꯤꯗ ꯀꯩꯝꯇ ꯑꯩꯅ ꯍꯥꯟꯅ ꯑꯋꯥꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯊꯝꯕꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯅꯤꯃꯛꯀꯤ ꯈꯦꯠꯅꯕꯁꯦ ꯐꯖꯅ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯝꯕꯤꯀꯥ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯝꯕꯤꯀꯥꯕꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯈꯤꯕꯁꯦ ꯈꯤꯇꯪꯗꯤ ꯀꯣꯏꯔꯕ ꯃꯥꯜꯂꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏꯅ ꯑꯝꯕꯤꯀꯥꯒ ꯎꯅꯖꯈꯤꯕꯁꯦ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯩꯒ ꯍꯥꯟꯅ ꯎꯅꯈꯤꯕꯁꯦ ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕ ꯁꯤꯒꯤꯁꯤꯗꯅꯤ ꯂꯣꯛꯗꯥꯎꯟ ꯀꯥꯂꯤꯀꯥꯟꯒꯤ 2019-20ꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯝꯕꯤꯀꯥꯁꯨ ꯄꯤꯛꯏ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯆꯥꯎꯔꯛꯄ ꯋꯥꯈꯜꯂꯣꯟꯁꯨ ꯍꯥꯟꯅꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯧꯖꯤꯛꯅꯁꯨ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯂꯥꯛꯑꯝꯒꯗꯧꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗꯒꯤ ꯂꯩꯈꯤꯕ ꯋꯥꯈꯜꯂꯣꯟꯒꯀꯣ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗꯅ ꯎ ꯄꯥꯝꯕꯤ ꯆꯥꯔꯥꯁꯤꯡ ꯁꯦꯝꯈꯤꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯥꯔꯝꯁꯦ ꯆꯪꯁꯤꯜꯂꯒ ꯎꯖꯕ ꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯈꯜꯁꯦ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯝꯕꯤꯀꯥꯅ ꯊꯥꯔꯤꯕ ꯂꯩ ꯃꯈꯜꯁꯦ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯀꯔꯝꯕ ꯃꯈꯜꯅꯣ ꯂꯩꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯂꯩꯁꯦ ꯃꯥꯏ ꯃꯃꯤꯡꯅ ꯖꯔꯕꯦꯔꯥ ꯀꯧꯋꯦ ꯑꯗꯨꯒ ꯚꯦꯔꯥꯏꯇꯤꯗꯤ ꯁꯨꯝ ꯂꯣꯀꯦꯜꯒꯤꯗꯣ ꯂꯣꯀꯦꯜꯒꯤꯗꯣ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯂꯣꯀꯦꯜꯒꯤ ꯑꯣꯏꯔꯒꯁꯨ ꯑꯝꯕꯤꯀꯥꯗ ꯍꯧꯔꯤꯕ ꯂꯩ ꯃꯈꯜꯁꯦ ꯌꯥꯝꯅꯁꯨ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯍꯥꯏꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯝꯕꯤꯀꯥ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯑꯝꯕꯤꯀꯥꯅ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯑꯝꯕꯤꯀꯥꯅ ꯃꯄꯥꯟꯗꯒꯤ ꯆꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗꯒꯤ ꯂꯧꯕꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯁꯦ ꯀꯩꯅꯣꯗꯒꯤ GM ꯅꯖꯔꯤ ꯂꯥꯡꯉꯥꯊꯦꯜꯗꯒꯤ ꯀꯀꯥ ꯕꯣꯕꯣꯏꯒ ꯇꯧꯔꯒ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯁꯦ ꯄꯨꯟꯅꯤꯗꯒꯤ ꯆꯦꯟꯖꯕꯅꯦ ꯃꯥꯒ ꯇꯥꯟꯅꯔꯒ ꯑꯗꯣ ꯑꯝꯕꯤꯀꯥ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯛꯆꯈꯤꯕꯁꯦ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯑꯗꯣ ꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯐꯥꯔꯝꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝꯗꯨꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯃꯆꯥ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯆꯥ ꯇꯧꯔꯒ ꯆꯥꯔꯁꯤꯡ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯣ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯐꯥꯔꯝꯁꯦ ꯑꯝꯕꯤꯀꯥ ꯍꯣꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯈꯜꯂꯒ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯝꯕꯤꯀꯥꯒꯤꯗꯃꯛꯇ ꯁꯤ ꯈꯟꯕꯤꯈꯤꯕ꯭ꯔꯥ ꯁꯤꯁꯦ ꯀꯀꯥꯒꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯐꯥꯔꯝꯗ ꯑꯗꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯐꯥꯔꯝ ꯂꯩꯕꯗꯣ ꯑꯗ ꯍꯥꯡꯉꯒ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯣꯅ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯑꯝꯕꯤꯀꯥꯗ ꯀꯀꯥꯅ ꯄꯤꯔꯛꯏꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯑꯣꯏꯔꯗꯤ ꯄꯤꯔꯣꯏꯑꯕ ꯑꯝꯕꯤꯀꯥꯅ ꯉꯁꯥꯏꯒꯤ ꯍꯩ ꯂꯩ ꯆꯥꯔꯥꯁꯤꯡ ꯊꯥꯕꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯗꯨꯃꯛꯅꯁꯨ ꯑꯝꯕꯤꯀꯥꯗ ꯄꯤꯔꯛꯏꯅꯤ ꯑꯗꯨꯒ ꯑꯝꯕꯤꯀꯥꯅ ꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯀꯀꯥꯗꯨꯅ ꯁꯤꯒꯤ ꯐꯥꯔꯝꯁꯦ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯉꯛꯄꯤꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯍꯧꯗꯕ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯀꯧꯔꯒ ꯈꯨꯗꯛꯇ ꯆꯦꯟꯖꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕꯦꯟꯁ ꯈꯔꯗꯤ ꯄꯤꯖꯔꯤꯅꯤ ꯑꯗꯣ ꯍꯦꯟꯅ ꯑꯝꯕꯤꯀꯥꯅ ꯇꯧꯔꯛꯏꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯅꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯐꯥꯔꯝꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯦ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯑꯗꯨꯝ ꯃꯤꯁꯦ ꯑꯊꯥꯞꯄꯗꯒꯤ ꯂꯩꯁꯤ ꯂꯩꯕꯁꯨ ꯂꯥꯛꯑꯦ ꯍꯥꯏꯅꯁꯨ ꯇꯥꯖꯩ ꯑꯗ ꯑꯝꯕꯤꯀꯥ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡꯁꯦ ꯂꯩꯕ ꯂꯥꯛꯄꯁꯦ ꯀꯔꯝꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯂꯩꯕ ꯂꯥꯛꯑꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯒꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯗꯒꯤꯁꯨꯀꯣ ꯎꯈ꯭ꯔꯨꯜꯗꯒꯤ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯃꯥꯎꯗꯒꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦꯕ ꯑꯩꯒꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯁꯦ ꯁꯤꯗꯒꯤ ꯂꯩꯁꯦ ꯎꯔꯒ ꯃꯣꯏꯅ ꯂꯩ ꯍꯦꯛꯆꯕ ꯑꯣꯏꯅ ꯃꯣꯏꯅ ꯂꯥꯛꯆꯔꯒ ꯁꯤꯗꯩ ꯍꯦꯛꯆꯔꯒ ꯄꯨꯕ ꯎꯈ꯭ꯔꯨꯜꯗꯒꯤ ꯃꯥꯎꯗꯒꯤ ꯑꯅꯛꯄꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯐꯪꯁꯟꯒꯨꯝꯕ ꯂꯩꯕꯁꯦ ꯁꯤꯗ ꯍꯦꯛꯄ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯝꯕꯤꯀꯥ ꯍꯥꯏꯔꯤꯕ ꯂꯩ ꯆꯥꯔꯁꯦ ꯂꯩ ꯃꯈꯜꯁꯦ ꯂꯩꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯄꯤꯁ ꯑꯃꯃꯝꯗ ꯌꯣꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯕꯨꯟ ꯑꯣꯏꯅ ꯌꯣꯟꯕ꯭ꯔꯥ ꯑꯗꯨꯒ ꯌꯣꯜꯂꯒꯅ ꯄꯤꯁ ꯑꯃꯃꯝꯗ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯣꯜꯂꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯣꯟꯕ ꯀꯥꯟꯗ ꯃꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯆꯥꯡꯗꯣ ꯍꯥꯏꯅ ꯕꯨꯀꯦ ꯁꯦꯝꯃꯒ ꯕꯨꯀꯦ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯕꯨꯀꯦ ꯑꯣꯏꯅ ꯁꯦꯝꯃ ꯄꯤꯈꯤꯕ ꯑꯗꯣ ꯃꯣই ꯂꯥꯛꯆꯔꯒ ꯃꯌꯥꯝ ꯍꯦꯛꯆꯔꯒꯅ ꯃꯌꯥꯝ ꯍꯦꯛꯈꯤꯕ ꯑꯗꯨꯒ ꯄꯤꯁ ꯑꯣꯏꯅ ꯌꯣꯟꯕꯗꯤ ꯍꯣꯏ ꯌꯣꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯛꯅꯗꯤ ꯂꯧꯅꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛ ꯄꯤꯁ ꯑꯣꯏꯅꯗꯤ ꯆꯕꯨꯟ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯃꯗ 20 ꯑꯗꯨꯃꯥꯏꯅ ꯆꯕꯨꯟ ꯑꯣꯏꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯀꯥꯅ ꯄꯤꯕꯤꯔꯤꯕ ꯐꯥꯔꯝꯁꯦ
ꯆꯥꯎꯔꯥꯛꯅ ꯂꯝꯁꯦ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤ ꯑꯝꯕꯤꯀꯥꯁꯦ ꯑꯗꯣ 150 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ 150 ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗ ꯑꯝꯕꯤꯀꯥ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯑꯝꯕꯤꯀꯥꯁꯦ ꯍꯧꯔꯛꯄꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯈꯤꯕꯗ ꯐꯥꯔꯝꯁꯨ ꯂꯩꯈꯤꯗꯕ ꯄꯣꯂꯤꯕꯦꯛ ꯃꯆꯥ ꯃꯆꯥ ꯑꯗꯒꯤ ꯗꯤꯁꯄꯣ ꯒ꯭ꯂꯥꯁ ꯃꯆꯥ ꯃꯆꯥꯗ ꯇꯧꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕ ꯑꯃꯔꯣꯝꯗ ꯌꯥꯔꯦ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗꯩꯗ ꯑꯝꯕꯤꯀꯥꯅ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯔꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯟꯅꯤꯡꯉꯤ ꯀꯔꯝꯕ ꯃꯑꯣꯡ ꯇꯧꯍꯟꯅꯤꯡꯉꯤ ꯂꯩꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯕꯝ ꯂꯩꯕ꯭ꯔꯥ ꯀꯔꯝꯕ ꯊꯕꯛꯇ ꯍꯦꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯈꯛꯇꯪ ꯇꯧꯕꯗ ꯅꯠꯇꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯑꯆꯧꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯇꯨꯡꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯖꯔꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒ ꯄ꯭ꯂꯥꯟ ꯅꯖꯔꯤꯁꯦ ꯑꯩ ꯁꯨꯝ ꯄꯥꯝꯕꯤ ꯊꯥꯕꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯄ꯭ꯂꯥꯟ ꯅꯖꯔꯤ ꯀꯌꯥ ꯇꯧꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯁꯨꯝ ꯆꯠꯊꯖꯈꯤꯒꯅꯤꯅ ꯈꯟꯖꯩ ꯑꯗ ꯑꯝꯕꯤꯀꯥ ꯐꯥꯔꯝꯁꯦ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯂꯩꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕꯀꯣ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯕꯦꯛ ꯂꯩꯕꯗ ꯄꯩꯁా ꯆꯪꯉꯤ ꯂꯩ ꯆꯥꯔꯥꯁꯤꯡ ꯂꯩꯕꯗ ꯄꯩꯁా ꯆꯪꯉꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯦꯅꯦꯖ ꯇꯧꯕ ꯁꯤꯟ ꯂꯥꯡꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯤ ꯀꯔꯝꯕ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯀꯩꯒꯨꯝꯕ ꯂꯣꯟꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯄꯩꯁꯥꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯝꯗꯧꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯂꯣꯟꯒꯨꯝꯕ ꯂꯧꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯂꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯝ ꯆꯥꯔꯥ ꯁꯦꯝꯕꯁꯤꯗꯤ ꯑꯩ ꯅꯥꯆꯣꯡꯒꯨꯝꯕ ꯁꯥꯕ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯒꯤ ꯑꯩ ꯆꯥꯔꯥ ꯁꯦꯝꯕꯒꯤ ꯄꯣꯂꯤꯕꯦꯛꯀꯨꯝꯕꯁꯦ ꯂꯧꯖꯩ ꯑꯗꯨꯒ ꯁꯤ ꯖꯔꯕꯦꯔꯥ ꯊꯥꯕꯒꯤꯗꯗꯤ ꯉꯁꯥꯏꯒꯤ ꯁꯤ ꯄꯨꯡꯗꯣꯡꯕꯝ ꯖꯦꯠꯄꯤꯒ ꯔꯤꯄꯤꯆꯟꯗ꯭ꯔ ꯃꯥꯅ ꯖꯔꯕꯦꯔꯥꯒꯤꯗꯤ ꯄꯩꯁꯥ ꯈꯔ ꯑꯍꯥꯟꯕꯒꯤ ꯄꯨꯊꯣꯛꯄꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯤꯀꯥꯁꯦ ꯂꯩ ꯆꯥꯔ ꯀꯩꯀꯩ ꯊꯥꯕ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯝꯕꯤꯀꯥꯅꯉꯁꯥই ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯅ ꯎꯅꯖꯈꯤꯕꯗ 2019-20 ꯀꯣꯚꯤꯗ ꯋꯦꯕ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯌꯥꯝꯅ ꯀꯜꯂꯛꯄ ꯑꯍꯥꯟꯕ ꯀꯣꯚꯤꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯑꯝꯕꯤꯀꯥꯒ ꯎꯅꯖꯔꯒ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯈꯤꯕꯁꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯝꯕꯤꯀꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯒꯤꯁꯦ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯑꯝꯕꯤꯀꯥ ꯃꯊꯟꯗꯅꯁꯨ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯏꯊꯟꯗꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯕ ꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯅ ꯑꯝꯕꯤꯀꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯝꯕꯤꯀꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯗꯒꯤꯕꯨ ꯑꯣꯏꯔോ ꯃꯇꯦꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯀꯝꯗꯧꯋꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯉꯥꯡ ꯑꯃꯅꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯄꯨꯔꯥ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯕꯗꯤ ꯃꯃꯥꯅ ꯑꯣꯏꯅ ꯄꯥꯡꯕꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯍꯟꯖꯅꯤꯡꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯝꯕꯤꯀꯥꯗ ꯍꯪꯖꯈ꯭ꯔꯤꯁꯦ ꯃꯃꯥ ꯏꯕꯦꯝꯃꯒ ꯎꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯣꯏꯔꯣ ꯑꯦꯕ꯭ꯔꯤ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯐꯥꯔꯝꯁꯤꯒꯤ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯅ ꯂꯧꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯛꯀꯦ ꯃꯃꯥ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯍꯥꯏꯕꯁꯦ ꯇꯧꯕ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯔꯝꯃꯤꯗꯨꯅꯤ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯕꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯝꯕꯤꯀꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯥꯔꯝ ꯇꯧꯕꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯝꯕꯤꯀꯥꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒ ꯎꯅꯖꯔꯒ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯄꯥꯎꯗꯝꯖꯩ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯑꯝꯕꯤꯀꯥꯒꯤ ꯇꯣꯉꯥꯟꯕ ꯃꯄꯥꯎꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯒꯦ ꯏꯝꯐꯥꯜ ꯁꯤꯇꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ 2022 ꯁꯤꯡꯖꯨꯗ ꯅꯠꯇꯅ ꯌꯦꯜꯍꯧꯉꯩꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯐꯪꯍꯟꯖꯒꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯁ ꯁꯤꯡꯖꯨ ꯀ꯭ꯋꯤꯟ ꯀꯣꯟꯇꯦꯁ ꯃꯨꯛꯅꯥ ꯌꯨꯕꯤ ꯂꯥꯛꯄꯤ ꯂꯤꯀꯣꯜ ꯀꯥꯡ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯐ꯭री आई केयर कैंप ट्री प्लांटेशन सिंजू रन फ्रेंडली फुटबॉल मैच लाखलिबा दिसंबर 19 जनवरी 9 2022 फाउ मार्जिंग पोलो कॉम्प्लेक्स हैंगांगदा पांथोकजगदौरिबा सिंजू फेस्टिवल 2022 ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ सिंजू फेस्टिवल 2022 ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ 2022 ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯌꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎꯖꯦꯟꯖꯔꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯝꯕꯤꯀꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯅꯤꯇꯥꯒ ꯎꯅꯖꯕꯒꯤ ꯄꯥꯎꯗꯝ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ
Ambika Laisromgi ima somda leire Ambika Laisromgi apokpi ima ga mu unazage aduga Ambika na tawriba thabak sida mama ibe mana lawbi khiba thodang haijaba tare awa nungai khudingmak amuktang pawdam biyo aduga apokpi ima gi mi somtang haibi aigi ming Laisrom ungbi Anita aduga ako ai sije Ambika na yam pamjana haitare hai lei semba dagi char khoi cutting haitare cutting je ma dagi grafting taw ko baje ma yam pa ba dai GM na sarigi proprietor oiba khoi langa the dagi chagon simbo boy ma hak ka pau phongna ra kanda ma ka pau phongno sina kamai taw da khoi gi rosan moirang them wangjing dagi ma na sinbi ra kanda GM na sarigi proprietor oiba khoi chagon simbo boy si ma gong pau phongna ra kanda ma gi makha da mana tak loin tak pi tam birak pangak tane aduga khoi sigi farm si dai ya pungdong bam akhoi gi jinam huidrom ne bako ada pungdong bam sidai da khoi gi pungdong bam GP gi jila parishad oi ba khoi gi ibung Rabi Chandra irung bam mak na chanu pi gi chidi sumaina ai GP kanu wat sidai da sugum ban pim sa ma smailer ma ja ai gi am chak thok chaningai ne aduna khoi gi sumaina free da lai thok ma yam jauri ma gi sahi matang ida sumaina torum ma je khoi yam thak thok chaningai ni ma bu pung da khut thogut pi ba yo khut pe bam yam darkar oi aduna ya tarak yum jida yam chawlam sinate sidai da chembai mahata ai gi farm as overlay ai gi farm jida ne chijin ning ba matam chijin na raw na har kan da khoi ji mafam jida da pungdum mam jida sumaina chemba hawro khibne ba khoi chemi je sahi di phadre June July adwai di hawro khibne ba aduga ahan ne yo na khoi gi kat flower oi ba khoi hajabera haije chije ahan ba tha ba hawro ko gi leiba khoi foli haidare foli je kaino gai tara mo ahan da haibire aduga santhi je mo lot ani mo haidare si jamu haibire di wai ju mana loin tawbire di ahan bi jabera tha ba gi paisa ji mana puthok bire ba aduga adai ti matang khoi mother plan oi ba pa pambi sing ju mana ahan moi oi lai bire admaina ta ba kan local gi lai makhan khara haidare aduna lambi salo khoi ti kati ma dum pai thang ma dum pai ram bikazu degi awu base dum he ai tana khoi lambi da thengna ba mama na bijing haitare degi ai gi khangna ba imana bijing ju ko ada kaino tawre ba muju thang ama dum pai ra chali kai gino haraga icha Ambika gi khallaga khoi nei phajaba uraga de ta pubi rakpa adegi dispo khara yamna party to gum haitare khoi sa nung gum thakibagi dispo je ahang bata leibase moina dum pubi kaino de akhoi ne yam wa na hotna ba de akhoi na paisa lejada ba sugum sida moina khala lungsiraga pambi khangde de dispo khangde ade plastic khoi kwa gi plastic kum ta leibase moina dum khulla bi birakpa sugum bagi di akhoi gi leiba akhoi biza leiba mijing haitare mayam sida dum mateng pangbi do khamaru oina hoi polybag se yam darkar oi cha hoi chu cha ra hol lag yam le cha lising ama ani gi meya le si polybag to hongtung ningai je si leitaba aduga apung oina seida farm da nongan dai ni ta bo dum leire dei Ambika ji school satpagi selai mina paisa tan migi lambi je su ai leirak ba haidare lakningai lambi je lei khara yon baji sinatana da polybag chalai bi yawa ba yam leiba ai da Ambika ji da mu si mu jola kan si da magi school gi kanu je magi school haidare jersey haidare kai kanu je ma si leiningai leitaba haidare leiningai leitaba simana hanagi aman balai bisna litke adagi school bag to chagaire si je leigi habse khogi mana yada haidare aina leibir age doita di ai school bag si phola si jina baya ai ke chumi ikai de ai kai dongne ge ya de adun ai polybag oina leibiu aduga maru marang oina leibiu smaina hai adu chini khogi yam awa baje polybag leitabi awa baje simadi am leire aduga khoi marak tamina sum pangbi ra pasu dum yawi ko pangbirakpuduna di mayamna mapung phabadi nataba khoi khara budi dum pangbirakpasu yawi nungsira haidare sini khoi yam awa baje farm se tarokpagi degi nasari semokpagi yam awa baje gi polybag sigi awa ba sem yam lei angna mama mapada ningai to ba haiba simakta boy khogi phurit ahan ba leibiyu phurit phajaba leibiyu achapot leibiyu natraga na mahaki khongup leibiyu haiba na chingba demand tawe aduga Ambika Laisrom gi oina di hauze gi oina mahakna mahaki apokpi mama da ningai tawraga ngangjari base
ꯂꯩꯁꯤ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤ ꯕꯦꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯅꯤꯡꯉꯥꯏꯁꯤꯡꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯖꯔꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯕꯦꯒꯀꯨꯝꯕ ꯁꯦꯒꯥꯏꯔꯛꯄ ꯂꯩꯔꯒꯁꯨ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯖꯔꯁꯤꯗꯣ ꯂꯩꯕꯤꯔꯅꯨ ꯄꯣꯂꯤ ꯕꯦꯒꯇꯤ ꯁꯦꯒꯥꯏꯔꯒ ꯐꯣꯠꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯄꯣꯂꯤ ꯕꯦꯒ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯒꯤ ꯅꯤꯡꯉꯥꯏ ꯃꯈꯜ ꯃꯈꯜꯅꯤ ꯍꯧꯖꯤꯛ ꯑꯝꯕꯤꯀꯥꯅ ꯇꯧꯔꯤꯕꯁꯦ ꯑꯗ ꯍꯥꯏꯔꯤꯕ ꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯔꯝꯒꯤ ꯊꯕꯛꯁꯦ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯃꯔꯣꯝꯗ ꯄꯣꯂꯤ ꯕꯦꯒꯁꯤꯅꯦꯕ ꯀꯩꯒꯤꯅꯣꯗ ꯆꯥꯔ ꯁꯦꯝꯃꯛꯀꯗꯣꯏꯅꯤꯅ ꯑꯗꯣ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗ ꯑꯝꯕꯤꯀꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯒꯃꯦꯟꯒꯤ ꯉꯁꯥꯏ ꯑꯝꯕꯤꯀꯥꯅ ꯄꯥꯎ ꯇꯝꯕꯤꯈꯤꯕꯗ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇ ꯀꯔꯤꯗ ꯀꯩꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯄꯣꯛꯄꯤꯅ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯣ ꯃꯇꯦꯡ ꯄꯥꯡꯍꯟꯖꯅꯤꯡꯕ ꯀꯔꯝꯕ ꯂꯩ ꯍꯥꯏꯕꯤꯌꯣ ꯑꯗꯨꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯤꯟ ꯍꯥꯎꯁꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯗ ꯃꯇꯦꯡꯕꯨꯗꯤ ꯌꯥꯝ ꯂꯧꯅꯤꯡꯉꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯐꯪꯉꯁꯨ ꯂꯩꯖꯗꯦ ꯃꯔꯨ ꯑꯣꯏꯅ ꯄꯩꯁꯥꯁꯨ ꯂꯩꯖꯗꯦ ꯇꯥꯟꯅꯅꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯒꯁꯨ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝꯇ ꯃꯇꯦꯡꯁꯨ ꯄꯥꯡꯉꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯅꯤꯇꯥꯗ ꯑꯃꯨꯛ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯅꯤꯇꯥꯒ ꯑꯝꯕꯤꯀꯥ ꯈꯛꯇꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯖꯔꯦꯀꯣ ꯂꯩꯔꯤꯁꯦ ꯑꯗ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯊꯕꯛꯇꯁꯨ ꯑꯅꯤꯇꯥꯒ ꯑꯝꯕꯤꯀꯥꯒꯁꯦ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯐꯥꯔꯝ ꯑꯃ ꯑꯣꯏꯅ ꯂꯤꯡꯁꯤꯜꯂꯨꯔꯕꯅꯤꯅ ꯐꯥꯔꯝꯁꯤꯗ ꯑꯗꯨꯝ ꯄꯨꯔꯥ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯦꯕ ꯑꯗ ꯉꯁꯥꯏ ꯑꯝꯕꯤꯀꯥꯅ ꯄꯥꯎꯗꯝꯕꯤꯈꯤꯕꯗ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯂꯩ ꯆꯥꯔꯁꯤꯡꯁꯦ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯂꯥꯛꯄꯤ ꯑꯗꯒꯤ ꯂꯩ ꯆꯥꯔꯁꯨ ꯂꯩꯕ ꯂꯥꯛꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯐꯥꯔꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯕ ꯄꯩꯁꯥꯁꯤꯅ ꯑꯝꯕꯤꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯕꯤꯗ ꯑꯃꯗꯤ ꯑꯝꯕꯤꯀꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯀꯣꯟꯅꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯂꯣꯏꯅꯃꯛ ꯀꯣꯟꯅꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯅꯣꯛꯅꯤꯡꯉꯤꯁꯦ ꯈꯜꯂꯨꯕꯅ ꯍꯥꯏꯕꯗꯤ ꯁꯤꯁꯤꯗꯤ ꯂꯩꯁꯤꯗꯪ ꯌꯣꯟꯕꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯤꯅꯒ ꯑꯣꯔꯗꯔ ꯇꯧꯔꯛꯑꯀꯥꯟꯗꯒ ꯑꯩꯈꯣꯏꯅ ꯄꯤꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯤꯅ ꯌꯥꯝ ꯑꯣꯔꯗꯔ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯂꯩ ꯃꯁꯤꯡ ꯌꯥꯝ ꯊꯣꯛꯇꯕ ꯑꯗꯩ ꯁꯤꯁꯤꯅꯗꯤ ꯌꯨꯝ ꯑꯃ ꯄꯨꯕ ꯉꯝꯅꯦꯅ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯁꯦ 1,000 ꯅꯠꯇ꯭ꯔꯒ 2,000 ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯎꯅ ꯄꯨꯕ ꯉꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯤꯁꯦ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯃꯣꯏꯅ ꯄꯨꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯣꯝꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄꯗꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯣ ꯂꯩꯇꯥꯔꯒꯗꯤ ꯃꯤ ꯅꯦꯛꯄ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯈꯨꯂꯪ ꯑꯣꯏꯅ ꯊꯥꯗꯕ ꯌꯥꯕꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯊꯟꯇꯅ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯑꯝꯕꯤꯀꯥꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡ ꯏꯁꯤꯡ ꯆꯥꯏꯕ ꯑꯗꯒꯤ ꯃꯈꯣꯡ ꯁꯣꯝꯕꯒꯨꯝꯕ ꯑꯗꯨꯝꯅ ꯈꯔ ꯌꯥꯎꯋꯦ ꯑꯇꯩꯗꯤ ꯑꯌꯥꯝꯕꯅ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯌꯨꯝꯗꯒꯤꯅ ꯐꯥꯔꯝꯐꯥꯎ ꯂꯥꯛꯄꯁꯦ 1.5 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯑꯁ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯩ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯒꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯋꯥꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯂꯩꯔꯤꯕ ꯐꯥꯔꯝ ꯑꯁꯤꯒꯁꯨ ꯀꯤꯂꯣꯃꯤꯇꯔ 1.5 ꯃꯨꯛꯀꯤ ꯆꯥꯡꯅꯦ ꯂꯥꯞꯅꯔꯤꯁꯦ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯐꯥꯔꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯊꯧ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤꯅꯤ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯥꯔꯝꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤꯒꯤ ꯇꯥꯝꯗ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯃꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯀꯅꯥꯅ ꯈꯪꯅꯤ ꯁꯥꯎꯅꯈꯤꯕ ꯀꯩꯗꯧꯕꯗꯒꯤ ꯅꯣꯏ ꯂꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯑꯃꯔꯣꯝꯗ ꯀꯀꯥ ꯈꯛꯀꯤ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯤ ꯃꯤꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯃꯐꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯝꯕꯤꯀꯥ ꯍꯣꯏꯒꯤ ꯂꯝ ꯑꯦꯔꯤꯌꯥꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯔꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯐꯥꯔꯝꯗꯅꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯂꯩꯕꯒꯤ ꯈꯛꯇꯪꯒꯤꯗꯤ ꯌꯥꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯐꯝꯗꯤ ꯂꯩꯇꯕ ꯑꯗ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯁꯦꯝꯃꯛꯄ ꯄꯥꯝꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯎ ꯆꯥꯔ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯦ ꯋꯥꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯗꯕꯗ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯄꯥꯝꯕꯤ ꯀꯪꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯁꯦꯝꯈꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯝ ꯋꯥꯅ ꯊꯤꯔꯒ ꯂꯩꯕꯥꯛꯇꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯁꯤꯁꯨ ꯄꯪꯍꯥꯟꯗ ꯍꯥꯟꯕ ꯌꯥꯗꯦꯕ ꯇꯨꯔꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ 3-4 ꯂꯩ ꯑꯝꯕꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯣꯏꯒ ꯇꯧꯔꯒ ꯂꯩꯕꯥꯛꯁꯦ ꯍꯣꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕꯥꯛꯁꯦ ꯍꯥꯜꯂꯅꯤ ꯑꯗꯩ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯝꯕꯤꯁꯦ ꯀꯪꯉꯒ ꯁꯤꯕꯁꯤꯗꯗꯤ ꯑꯁ ꯆꯥꯛꯀ ꯆꯥꯅꯤꯡꯗꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯅꯦꯠꯀꯨꯝꯕ ꯑꯗꯩ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯇꯥꯔꯒꯗꯤ ꯌꯨꯝꯗꯁꯨ ꯂꯩꯕꯁꯤꯡꯗꯣ ꯍꯤꯡꯒꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯏꯪꯊꯝꯊꯥ ꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯁꯤꯒꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ
ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯇꯧꯕ ꯃꯤ ꯑꯃꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯥꯔꯝꯗ ꯊꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯅꯥ ꯑꯃꯈꯛꯇꯪ ꯀꯪꯉꯛꯄ ꯃꯇꯝꯗꯁꯨ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯝꯕꯤꯀꯥꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ COVID-19ꯒꯤ ꯃꯇꯝ ꯀꯟꯕ ꯑꯍꯥꯟꯕ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯅꯖꯈꯤꯕꯗ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯩ ꯂꯩ ꯆꯥꯔꯁꯦ ꯃꯈꯜ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯂꯩꯍꯧꯔꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯀꯟꯅ ꯆꯨꯁꯜꯂꯛꯄ ꯂꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯄꯨꯂꯞ ꯍꯦꯛ ꯍꯩꯗꯣꯛꯈꯤꯕ ꯄꯨꯂꯞ ꯍꯦꯛ ꯇꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏꯅꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯂꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯝ ꯑꯃ ꯂꯩꯖꯔꯒꯗꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯒ ꯈꯟꯗꯅ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯑꯃ ꯁꯦꯝꯃꯒꯗꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝꯒꯤ ꯇꯧꯖꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯃꯈꯜ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯍꯥꯏꯔꯤꯕ ꯂꯝ ꯃꯆꯦꯠꯇꯨꯗ ꯒ꯭ꯔꯤꯟ ꯍꯥꯎꯁꯁꯤ ꯈꯜꯂꯒ ꯒ꯭ꯔꯤꯟ ꯍꯥꯎꯁꯁꯦ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯂꯩ ꯃꯈꯜ ꯍꯩ ꯂꯩ ꯆꯥꯔꯁꯤꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯍꯦꯟꯅꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯥꯒꯤ ꯁꯥꯏꯗꯇꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯃꯆꯦꯠ ꯑꯃꯈꯛ ꯄꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯗꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯇꯥꯔꯦ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯝꯕꯤꯀꯥꯅ ꯇꯧꯖꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯒ ꯃꯍꯥꯛꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ मरी लेनब डिपार्टमेंटसिंगी साइटगी अहेनबा मतेंग हाइजबा तारे मतेंग खजिक्तंग ओइरगसु पांगसिनबिरगदी अंबिकाना चच्चरिबा लंबी असिदा हेना माइ पाकपगी हाइबगी आसासु अंबिकाना थमजरी।